कायग्रे प्रोजेक्ट सीजे सिदा जेरो दे लाख पजिन माय रीडिंग जे खोइना लौरनी बस सुमाइना साइमा सुमाइना सेम थिंग खोइना रैंडम दा गुली जे पिक तरगा मंगा तरु लौरनी मागी एवरेज तो होलनी अदु मागी हार्ट कन बै सांग जे कोइगी फॉर इंडियन फार्माकोपिया नत्रा अतोपा यूनाइटेड स्टेट फार्माकोपिया मैम ले मोइदा पिरिबा कोइ कइनो दुगी रेंज वैल्यू दो अदु मनुंग दा लेब्रा लेतब्रा जो चेक तरगा गुली जे हार्डनेस सुई सुई दा कोइ टेस्ट तौदोइने बा मैम बुताराम नोक्सरी एकोनि ngasi लेदिबा सी जेआर इंस्टीट्यूट ऑफ मेडिकल साइंस हप्ता टेलीपैथी लेबा इंस्टीट्यूट असिगी नोडल ऑफिसर सैयद आजमत के उनजबई खुदोंग चाबदो लौजगे लिलोंग बुलेटिन मीटिंग ताबिबा खुदिंगपो अमकनसु ताराम नोक्सरी कोइ लाक्चरी सि लिलोंग बुलेटिन यमगे देनि इंस्टीट्यूट असिदा हंदक अनब सेशन गी खुदोंग चाबा हाबदि स्पेशल फैसिलिटीज क्या मरुम पीर हाइबा अखोइना लिलोंग बुलेटिन टिमना ताजे अदो फैसिलिटीज सिंग अदो करी करी नो हाइबदो अखोइ खंगजनिंगदनो लाखने थगत चरे पिबेदम जेआर इंस्टीट्यूट ऑफ मेडिकल साइंसेस ताइ खोइ तले बसे पैरामेडिकल कोर्स तोंगान तोंगान बा डिप्लोमा फार्मेसी कोर्स ले जरी क्लास 12 पास तौरबा महिरोइ सिंगना तंबयाबा डिग्री दा बीएससी एमएलटी मेडिकल लैबोरेटरी टेक्नोलॉजी बीएससी रेडियो इमेजिंग एंड टेक्नोलॉजी एंड बीएससी ऑपरेशन थिएटर टेक्नोलॉजी ओटीटी अदुगा डिप्लोमा फार्मेसी सु ले जरी हाइरेबा कोर्स मरी सिगी मखा ताना हजिक लेदिसे डिप्लोमा कोर्स मरी मगसु लेजरी डिप्लोमा कोर्सिंग अदुदि डिप्लोमा इन ऑप्टोमेट्री डिप्लोमा इन डायलिसिस टेक्नोलॉजी डिप्लोमा इन एनेस्थेसिया टेक्नोलॉजी हजुक मकी ओना जेआर इंस्टीट्यूट मेडिकल साइंसेस ता लेबा कोर्सिंग से डिप्लोमा कोर्स तरुक अमने डिग्री दा बीएससी एमएलटी बीएससी आरआईटी बीएससी ओटीटी बीएससी क्लिनिकल न्यूट्रिशन एंड डायटेटिक्स अदुगा डिप्लोमा फार्मेसी का हाइरेबा कोर्सिंग सिगी ओना हजुक मकी दोना जेआर इंस्टीट्यूट मेडिकल साइंसेस के ओना चलेबा सेशन इंग्लिश इंगनी कुनमंगा कुनतरुक सिगी ओना फॉर्म था अदुम हजुक मक फॉर्म रनिंग फॉर्म था जरे हेता याम नंगाइजे अदुगा अखोइगी क्लास 12 लोयरबा स्टूडेंट सिंग ना हाइदि मेडिकल लाइन असिदा चनिंगबा पैरामेडिकल फील्ड असिदा चनिंगबा करमने अराइबा मौंग चटपगी कनो दो गाइडलाइन दो करमने खंगदगे हाइबदो तसिंगना हाइरा कल्ला क्लास 10 12 पास तौबिरबा स्टूडेंट सिंगना साइंस स्ट्रीम दगी फिजिक्स केमिस्ट्री बायोलॉजी फॉर सब्जेक्ट तारगसो पास तौरबा स्टूडेंट सिंगना हाइरिबा पैरामेडिकल की डिप्लोमा इन होजि हाइजगिरिबा कोर्सिंग से लोइना तंगाइ फदना अदुम तंबगी एलिजिबिलिटी क्राइटेरिया गी मनदा चल्लगा लै हौजिक मकी ओइना तसिंगना हाइरा कल्ला मणिपुर चथरिबा ट्रेल असे 10 12 लोइरबा मतुंगदा मेडिकल की लाइन दा चंगनिंगबा स्टूडेंट सिंगना तसिंगना मकी मेडिकल एमबीबीएस ट्राई तौरे नीट ट्राई तौरे फंगहौदरे हाइरगा निंहन्नबगी महुत्ता माना पैरामेडिकल की फील्ड चंगा हयें पैरामेडिक्स माना पामजरीबा डॉक्टर है सिंफमदुगा डॉक्टर सिंगा पुन्ना मखोय पुल्लगा कोऑर्डिनेट तौरगा हॉस्पिटल पुन्नदी लेगदोइने तसिंगना हॉस्पिटल हाइबा काला हॉस्पिटल की डेकोरेम से सागतपा काला पेशेंट की डॉक्टर लेरिबा हॉस्पिटल सिदा पैरामेडिक्स सिंगसिना फ्रंट लाइन सो ओइगनी अचौबा मगी कंट्रीब्यूशन लमगा लोइना हॉस्पिटल हाइबा पोसे ओहेलपनि हाजिकी मखाताना बिलिलोंग बुलेटिन हंगिबा क्वेश्चन दु लाक्चरकांदा स्टूडेंट लमा 10 12 पास तौबा लोइरे मा करी तौदोइनो हंगपा काला क्वेश्चन सिदा एखोगी मणिपुरदा लेबा ट्रेल सिंगसिना अवेयर ओइबा गार्जियन खरना नत्रगा स्टूडेंट खरना मागी मागी प्रोफेशनल लाइन चखिबा नत्तबा तारगदि मैक्सिमम स्टूडेंट से कोइ नंग सिबोद थेंगनपदा बीए सी तम्मगा कॉलेज तम्मगा अदुम चटके लेखिबा तसिनमकी प्रोफेशनल हेल्थ केयर सेक्टर नत्रगा तोंगान तोंगान प्रोफेशनल सेक्टर सिदा चटलगा मसा मसागी entrepreneurship ओइगदबा अंगांग प्रोफेशनल कैरियर सिंगदबा अंगांग सा वे सिदा तमगा लोइरगा अदुम लेबदु मणिपुर की ट्रेन सिंग पकला वे सी लोइरबगा स्टूडेंट से गवर्नमेंट की थबुक सी फंगबा सिक्योरिटी ओइब्रा हाइरगदि ओइतबगा तौरिसा आइगी मोति मतुंगनदि कॉलेज ता तमहनबियो हाइगदबा अंगांग से मसागी क्लास पी इंगेदगी फाउंडेशन याम हाईली फाउंडेशन लेरगा एजुकेशन सेक्टर सिदा माना एकेडमिशियन ओइखगे हाइब स्टूडेंट दुखक्ता वे सिदा कॉलेज की लाइन से चलनबिरो नत तारगदि अखोइ हजुक जॉब सीकर नतबा जॉब क्रिएटर हाइबा आइडिया मा एनएपी 2020 ना हजिक कन्ना एजुकेशन से इंडिया से फोकस से पीबसा इंडिया से यंग कंट्री ने हाई यूथ मयाम अमा लेरे यूथ मयाम सिना मोइगी लेरिबा पोटेंशियल सिंसे मागी चाना चाना सिनफम सिंसिदा लागा मसागी अमम मसागी सिंथोकलमिजु फंगदबा होल कंट्री की सोइना कंट्रीब्यूशन सी पीरगा मेक इन इंडिया का नरेंद्र मोदी की 2030 विजन लना तौरिबा ऑनरेबल प्राइम मिनिस्टर हौदोइबा हाइरिबा आइडिया मयाम से यूथ मयाम से उबिरगा सी फॉलो अप तौरगा एकेडमिशियन सिंगना अमका खन्नरगा एनएपी 2020 ना मुसेमेनी दमुका मेनली फोकस पीदिसिना वोकेशनल एजुकेशन गुम्बा तोंगान तोंगान वोकेशनल एजुकेशन इंडिया मनी लेदिबा मयाम से 10 12 लोइरबा स्टूडेंट सिंगदुना कॉलेज ता तसिंगनमकी तम्मगा कॉलेज तंबल लोइरुरगा मा करी तौदुइनो ना कॉलेज तंबल लोइरे कई तौदुइनो हाइबा कला कांगाउनबा क्वेश्चन लम एराइस लाएबा अदुमबा अंगांग दो 12 हेक लोइबगा मसागी चाना चाना सिनफमदा चंगहौरगा करम सिनफमदा इसे चानई हाइबा काला अदुम एग्जांपल ओइना पैरामेडिक्स ता चंगेरा तो प्रोफेशनल कोर्स मैम लेंगी अखोई इसागी कंटेक्स कंसन हाइजर पैरामेडिक्स की हाइजरगे 10 12 लोइरबा स्टूडेंट सिंगना पैरामेडिक्स की पांबसे तसिंगनमकी फिजिक्स केमिस्ट्री बायोलॉजी नत्रगा फदी फार्म तौगे हाइरगा बायोलॉजी का मैथ्स का और चले हाइबा सिंसे फोर सब्जेक्ट तारगसो पास तौबिबा तारगदि तोंगान तोंगान हिरम सिंसे चपजा एग्जांपल ओइना मेडिकल लैबोरेटरी टेक्नोलॉजी एमएलटी हाइ एमएलटी दा तौदुइसिना स्टूडेंट सिंसिना हाइयें तौदुइसिना माना पास आउट तौरप स्टूडेंट एनी हॉस्पिटल दो ओइरो लैब तो ओइरो क्लिनिक तो ओइरो एमएलटी की स्टूडेंट सिंना तौदुइसिना मियोइबकी हक्चांगदगी थोगलइबा फ्लूइड एनालाइज यूरिन एग्जांपल ओइना सीमेन अदगी ब्लड सिगी मयाम से डायग्नोस तौर मतुना करी लेना नारे एग्जांपल ओइना केएफटी एलएफटी सीबीसी आरबीएस हाइबा मयाम से मेडिकल लैबोरेटरी टेक्नोलॉजी तमबा डिप्लोमा अमदि
degree tampa student pass out singina mai contribution je hospital la tawraga hospital da lakpa patient sing do doctor sing na diagnose to kala moina mating pangaga adugi result gi matung na doctor na moka medicine makha ta na pi tu ne ani su bada radio imaging technology RIT haba sita chandusina x-ray CT scan MRI ultrasound hai re student sing sina dum pambi be le ga di GR medical sciences ta la aga hai ba course ta tambi bi ga ni next ta OTT operation theater technology operation theater technology student sing na ta sing na moina hayeng to se pass out to student sing na mana tambal loi ra kala operation theater unit amada doctor singi manu operation theater manung du da khai ga daba patient do lin ga daba doctor surgery ga pang than ga daba doctor anesthesia do gi ani do gi assist ta bo ina chang ga do ne ba operation theater technology student sing da hajari ba hayeng chang ba matung da post doctor moka patient do bu thorakani post doc ki patient sigi everything kya lo bu si OTT pass out to student sing do na adu da moina paramedics oina mafam da hospital la thabuk taru matung da lo ba si su yam thini interesting oi ba professional man hening ma adigi next ta leibe chen diploma pharmacy sai ko de leibe se chahi ani gi oi gani 10 12 pass class 12 pass oi thini diploma pharmacy 12 ta physics chemistry biology natraga maths pass to student sing na diploma pharmacy gi oina ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯀꯣꯔꯁꯁꯤꯡꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯑꯦꯗꯃꯤꯁꯟ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯣꯖꯥꯗ ꯑꯩꯅ ꯈꯪꯖꯅꯤꯡꯉꯤꯁꯤꯅ ꯍꯥꯏꯗꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯍꯥꯡꯂꯤꯕ ꯚꯦꯔꯤꯌꯁ ꯀꯣꯔꯁ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯑꯥꯐꯇꯔ ꯀꯝꯄ꯭ꯂꯤꯁꯟ ꯃꯈꯣꯏꯅ ꯀꯣꯔꯁꯇꯨ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯆꯤꯡꯕ ꯏꯟꯇꯔꯟꯁꯤꯞꯅꯆꯤꯡꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯈꯨꯗꯣꯡꯆꯥꯕꯁꯤ ꯀꯔꯝꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯄꯤꯒꯦ ꯅꯠꯇ꯭ꯔꯒꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯂꯩꯖꯔꯤꯕ JR ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯁꯨ ꯊꯝꯕꯤꯌꯨ JR Institute of Medical Sciences ta tamba tongan tongan ba paramedical diploma degree pharmacy course sigi oina isagi oina di dikoi gi har kala di isagi oiba on hospital ama lejari JR Hospital and Research Institute haiba hospital lama lejari hospital se tongan tongan ba magi masa gi semester gi khuna semi ba syllabus curriculum da first semester dana karamba syllabus yawi second semester dana kari portion yawi syllabus to gi loirak theory class na institute ta oraga practical class ni khuna hospital la pubi ba example oina radio imaging technology gi angang sing se first year gi manung da ma second semester da ikona syllabus se x-ray gi matang da hape x-ray gi positioning gi matang se theory gi class di institute ozama khoina tasing namaki adum phajana takpi rani loiraga mangon da haktheng dana patient loga positioning dil to bujigon hospital la puraga theory with practical la week ama da ikona practical se hospital la anirak changhalle week sema gi manung da anirak mokhi timing ama student tongan tongan base khaido aga hospital la adum train da holle aduga isagi na hospital lai jabagi khogi student sing da khudong chaba si madi offer di adum pungkun mari adum student sing da whole day ma class loiraba matung da hospital la practical la lai jage so adugi offer ama di pi ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜꯗ ꯀꯩꯅꯣ ꯆꯠꯂꯨꯗ꯭ꯔꯒꯁꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯂꯩꯖꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯣꯐꯔꯗꯣ ꯄꯤꯖꯔꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄ ꯑꯁꯤꯗꯤ ꯑꯣꯖꯥꯗ ꯑꯩꯅ ꯈꯪꯖꯅꯤꯡꯉꯤꯁꯤꯗꯤ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯄꯦꯔꯥꯃꯦꯗꯤꯀꯦꯜ ꯐꯤꯜꯗ ꯑꯁꯤꯗ ꯆꯠꯅꯤꯡꯕ ꯍꯥꯏꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯄ ꯉꯝꯖꯗꯕ ꯀꯌꯥ ꯑꯃꯔꯣꯝꯁꯨ ꯂꯩ ꯑꯗꯨꯒ ꯑꯃꯅ ꯑꯣꯔꯐꯥꯟꯁꯤꯡꯒꯤ ꯑꯣꯐꯔꯒꯗꯤ ꯄꯤꯕ ꯂꯩꯕ꯭ꯔꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ institute asina haurakpadagi ngasi phauda manipur da leiraba tongan tongan ba leita lairaba guardian student singi offer pi jari tasing namaki mama mapa leijadari khangba ekhoida proof oiraba student singi damakta di free of cost lupa amata laudana paramedical course asida pi jari hajik so dum handaki sesal gi so lilong bulletin na bideba ko chaladu yana fajai lilong bulletin gi ngasi gi lakpi bagi through asida mai manipur praja mayam dining badi tasing namaki mama mapa leijadraba leita lairaba student singi damakta di diploma paramedical course dai free of cost student amam hapsagani adu makata na adu lilong bulletin gi lakpi bagi damakta ngasi gi lilong bulletin gi team asigi offer so khona tongan ba percentage khada thamjari ngasi adum lakpi aduga amana inmate ta leiraba relief camp da leiba student sing so adum interest leiba student paramedics ta changning ba my financial problem leiba student sing so ikona percentage khara adum pijagani laaga ekhogi leiba institute asigi admission sen data na biba yagani yam nungai jai ekoi lilong bulletin gi magi de so JR Institute of Medical Science na offer kya thambiri lamdam asita leiba parents sing na medical line haidi paramedical field asida chatting ba student sing na haiba JR Institute of Medical Science se sapiraga aikhogi lilong bulletin busu panbiraga haiba khudong chaba asi lawi hawaina mayam da thamjari makha tarak pasidi ojadagi aina khangjaning mibana hospital asigi habde institute asigi alaiba department tongan ba department asigi ekoi lilong bulletin team lai kanjida happy visit tawai yagadra haibada so tang ojade makha tabadi hospital ki visit ni makha tani yengba chasi kasu yam nangai jai sir sigi makom sigi kano lab sina karam bagi lab oidena sije pharmacy gi lef ne bako koina sida combine tai je pharmaceutics ka pharmaceutical chemistry ka ani combine to bako sida no sala akoi ai adoga sigi koi sita my student jina tawri je magi jina koi gi pharmaceutics ki lab ne ba pharmaceutics ki experiment ai batare mana sida tawdoi tor me je magi sigi je tablet hardness testing taw ge taw ne bhadi tablet sigi magi akan ba hardness se akoi gi pharmacy gi oina koi gi pharmacopoeia na koi gi larik ama lei bako adugi monograph tu matungina sigi tablet se magi akan ba je yobra yogdabra je man tawdoi je am sami sam na do guli je sigi nob che leithol chin jai leithoga just pan ba phawda thamani magi sida koi gi reading am ui je masama sigi reading masa je koi faning khala zero gi ma pa sain thamani bako
ꯑꯗꯨꯒ ꯍꯦꯛ ꯊꯝꯃ ꯑꯩꯈꯣꯏꯁꯦ ꯂꯩꯕ ꯌꯥꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯒꯨꯂꯤꯁꯤꯅ ꯀꯥꯏꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯩꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯅꯤ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏ ꯃꯥꯅ ꯀꯥꯏꯔꯛꯄꯒꯤ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯗ ꯃꯥꯒꯤ ꯔꯤꯗꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯧꯒꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯀꯥꯏꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛꯁꯤꯁꯦ ꯁꯤꯗ ꯖꯦꯔꯣꯗꯩ ꯂꯥꯛꯄꯁꯤꯅ ꯃꯥꯒꯤ ꯔꯤꯗꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯧꯔꯅꯤꯕ ꯁꯨꯃꯥꯏꯅ ꯁꯦꯝ ꯊꯤꯡ ꯑꯩꯈꯣꯏꯅ ꯔꯦꯟꯗꯝꯗ ꯒꯨꯂꯤꯁꯦ ꯄꯤꯛ ꯇꯧꯔꯒ 5-6 ꯂꯧꯔꯅꯤ ꯃꯥꯒꯤ ꯑꯦꯚꯔꯦꯖꯇꯣ ꯍꯣꯠꯂꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯔꯠ ꯀꯟꯕꯒꯤ ꯆꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯐꯥꯔꯃꯥꯀꯣꯄꯤꯌꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯌꯨꯅꯥꯏꯇꯦꯠ ꯁ꯭ꯇꯦꯠ ꯐꯥꯔꯃꯥꯀꯣꯄꯤꯌꯥ ꯃꯌꯥꯝ ꯂꯩ ꯃꯣꯏꯗ ꯄꯤꯔꯤꯕ ꯀꯩꯅꯣꯗꯨꯒꯤ ꯔꯦꯟꯖ ꯚꯦꯜꯌꯨꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯑꯗꯨ ꯆꯦꯛ ꯇꯧꯔꯒ ꯒꯨꯂꯤꯁꯦ ꯍꯥꯔꯠꯅꯦꯁ ꯁꯨꯏꯗ ꯑꯩꯈꯣꯏ ꯇꯦꯁ ꯇꯧꯗꯣꯏꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝꯁꯨ ꯀꯩꯅꯣ ꯇꯧꯕꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯕꯒꯤ ꯍꯣꯏ ꯃꯃꯥꯡꯗ ꯇꯧꯔ ꯇꯥꯏ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯣꯏ ꯁꯤ ꯇꯩꯁꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯐꯥꯔꯃꯥꯁꯨꯇꯤꯀꯦꯜꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏ ꯐꯥꯔꯃꯥꯁꯨꯇꯤꯀꯦꯜ ꯄ꯭ꯔꯦꯛꯇꯤꯀꯦꯜꯗꯤ ꯃꯣꯏ ꯇꯩꯁꯦ ꯇꯥꯏꯇ꯭ꯔꯦꯁꯟꯅꯦꯕ ꯇꯧꯔꯤꯁꯦ ꯇꯥꯏꯇ꯭ꯔꯦꯁꯟ ꯇꯧꯗꯣꯏꯅꯦ ꯃꯣꯏꯁꯦ ꯁꯣꯝꯗꯁꯨ ꯂꯩꯔꯦ ꯑꯅꯤꯃꯛꯁꯦ ꯂꯣꯏ ꯇꯥꯏꯇ꯭ꯔꯦꯁꯟ ꯉꯥꯛꯇꯅꯤ ꯐꯥꯔꯃꯥꯁꯨꯇꯤꯀꯦꯜ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯑꯗꯣ ꯃꯣꯏ ꯇꯥꯏꯇ꯭ꯔꯦꯁꯟ ꯇꯧꯔꯒ ꯃꯣꯏ ꯀꯂꯔ ꯆꯦꯟꯖ ꯂꯥꯛꯄ ꯉꯥꯏꯔꯒ ꯃꯣꯏꯒꯤ ꯔꯤꯗꯤꯡꯁꯦ ꯂꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯦꯝ ꯊꯤꯡ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯄꯣꯏꯟ ꯇꯧꯔꯤꯁꯤꯅ ꯁꯤꯒꯤꯁꯤꯅ ꯐꯖꯅ ꯅꯣꯏꯒꯤꯗꯣ ꯆꯨꯝꯃꯤꯀꯣ ꯅꯣꯏꯒꯤꯗꯣ ꯐꯖꯅ ꯑꯗꯨꯝ ꯎꯪꯉꯨꯀꯣ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯎꯪꯉꯣꯕ ꯅꯣꯏꯒꯤꯁꯦꯀꯣ ꯈꯤꯇꯪ ꯄ꯭ꯔꯦꯁꯔ ꯄꯤꯔꯒ ꯎꯪꯉꯣ ꯇꯞꯅ ꯎꯪꯕ ꯌꯥꯗꯦ ꯃꯣꯏꯒꯤꯁꯤꯅ ꯇ꯭ꯔꯥꯏꯆꯨꯔꯦꯁꯟ ꯑꯩꯈꯣꯏꯁꯦ ꯏꯃꯜꯁꯟ ꯁꯥꯗꯣꯏꯅꯦꯕ ꯏꯃꯜꯁꯟ ꯁꯥꯕꯒꯤ ꯄ꯭ꯔꯣꯁꯦꯁꯅꯦꯕ ꯃꯣꯏ ꯇꯧꯔꯤꯁꯦ ꯏꯃꯜꯁꯟꯁꯦ ꯃꯣꯏ ꯁꯥꯏꯁꯦ ꯑꯣꯏꯜ ꯏꯟ ꯋꯥꯇꯔ ꯇꯥꯏꯞꯀꯤ ꯏꯃꯜꯁꯟ ꯁꯥꯗꯣꯏꯅꯤ ꯑꯗꯨꯒ ꯃꯣꯏꯁꯤ ꯇꯧꯔꯤ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯃꯣꯇꯔ ꯏꯟ ꯄꯦꯁꯜꯁꯤꯗ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯆꯨꯔꯦꯁꯟ ꯇꯧꯔꯒ ꯇ꯭ꯔꯥꯏꯆꯨꯔꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯃꯣꯏꯒꯤ ꯕꯦꯁ ꯀꯩꯀꯩꯗꯣ ꯍꯥꯞꯄꯒ ꯃꯣꯏ ꯁꯥꯔꯛꯇꯣꯏꯅꯦꯕꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯍꯥꯏꯐꯦꯠ ꯁꯣꯝ ꯅꯥꯀꯟ ꯍꯥꯏꯐꯦꯠ ꯆꯪꯒꯗ ꯑꯩꯈꯣꯏꯒꯤ ꯂꯦꯞꯁꯤꯗ ꯑꯃꯨꯛ ꯁꯤ ꯂꯩꯔꯤꯕ ꯃꯦꯆꯤꯟ ꯁꯤ ꯂꯩꯔꯤꯕ ꯃꯦꯆꯤꯟꯈꯩꯁꯦ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏ ꯍꯣꯠ ꯏꯌꯔ ꯑꯣꯚꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯑꯩꯈꯣꯏꯒꯤ ꯁꯥꯍꯟꯕ ꯈꯣꯠꯍꯟꯕ ꯌꯥꯔꯦ ꯑꯗꯒꯤ ꯁ꯭ꯇꯦꯔꯤꯂꯥꯏꯖꯦꯁꯟ ꯇꯧꯕ ꯌꯥꯔꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯍꯤꯠ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯗꯕ ꯄꯣꯠꯈꯩꯁꯦ ꯁꯤꯗ ꯁ꯭ꯇꯦꯔꯥꯏꯜ ꯑꯣꯏꯍꯟꯕ ꯌꯥꯔꯦ ꯑꯗꯩ ꯑꯩꯈꯣꯏꯅ ꯁꯥꯍꯟꯒꯗꯧꯕ ꯄꯣꯠꯈꯩꯗꯣ ꯁꯥꯍꯟꯕ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯁꯤꯅ ꯍꯣꯠ ꯏꯌꯔ ꯑꯣꯚꯟ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯒꯤꯁꯤꯅ ꯁꯦꯝ ꯊꯤꯡ ꯑꯗꯒꯤ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏ ꯇꯦꯕ꯭ꯂꯦꯠ ꯄꯟꯆꯤꯡ ꯃꯦꯆꯤꯟ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯇꯦꯕ꯭ꯂꯦꯠ ꯄꯟꯆꯤꯡ ꯃꯦꯆꯤꯟ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯒꯨꯂꯤ ꯁꯥꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯉꯥꯡꯈꯩꯗ ꯇꯥꯛꯇꯣꯏꯅꯦꯕ ꯁꯤꯒꯤ ꯍꯣꯄꯔꯁꯤꯗ ꯑꯩꯈꯣꯏꯅ ꯔꯣ ꯃꯦꯇꯔꯤꯌꯦꯜꯗꯣ ꯍꯥꯞꯄꯅꯤ ꯁꯤꯗ ꯇꯥꯔꯛꯑꯒ ꯑꯩꯈꯣꯏꯅ ꯁꯤ ꯎꯪꯉꯒ ꯒꯨꯂꯤ ꯑꯃꯃꯝ ꯄꯟꯆ ꯇꯧꯔꯒ ꯑꯃꯃꯝꯁꯦ ꯀꯃꯥꯏꯅ ꯐꯣꯝ ꯇꯧꯔꯛꯀꯦꯗꯣ ꯇꯥꯛꯇꯣꯏꯅꯦꯕ ꯑꯗꯒꯤ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏ ꯗꯤꯖꯣꯂꯨꯁꯟ ꯃꯦꯆꯤꯟ ꯀꯧꯋꯦ ꯁꯤꯒꯤ ꯗꯤꯖꯣꯂꯨꯁꯟ ꯃꯦꯆꯤꯟꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯁꯤꯗ ꯑꯩꯈꯣꯏꯗ ꯍꯤꯠ ꯏꯃꯔꯁꯟꯒꯤ ꯁꯤꯗ ꯏꯃꯔꯁꯟ ꯔꯣꯗ ꯂꯩꯖꯦ ꯁꯤꯗ ꯍꯤꯠ ꯄꯤꯁꯜꯂꯅꯤ ꯑꯗꯨꯒ ꯃꯥꯏ ꯇꯦꯝꯄꯔꯦꯆꯔꯁꯦ ꯑꯩꯈꯣꯏ ꯕꯣꯗꯤ ꯇꯦꯝꯄꯔꯦꯆꯔꯗ ꯑꯩꯈꯣꯏꯅ ꯐꯤꯛꯁ ꯇꯧꯔ ꯊꯝꯃꯅꯤꯕꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯏꯁꯤꯡ ꯍꯥꯞꯄꯅꯤ ꯕꯣꯗꯤ ꯇꯦꯝꯄꯔꯦꯆꯔ ꯐꯤꯛꯁ ꯑꯣꯏꯔꯀꯥꯟꯁꯤꯗ ꯃꯥꯏ ꯁꯤꯒꯤ ꯃꯈꯣꯛꯁꯦ ꯑꯩꯈꯣꯏ ꯁꯤ ꯂꯩꯊꯣꯛꯄ ꯌꯥꯅꯤꯕ ꯁꯤ ꯂꯩꯊꯣꯛꯑꯅꯤꯕ ꯒꯨꯂꯤꯁꯦ ꯍꯥꯞꯆꯤꯟꯈ꯭ꯔꯅꯤ ꯍꯥꯞꯆꯤꯜꯂ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯩ ꯊꯥꯖꯤꯜꯂꯒ ꯁ꯭ꯋꯤꯠꯆ ꯑꯣꯟ ꯇꯧꯕ ꯃꯇꯝꯗ ꯃꯥꯁꯦ ꯎꯪꯉꯛꯑꯅꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯥꯎꯗ ꯑꯩꯈꯣꯏ ꯄꯦꯔꯤꯁꯇꯥꯜꯇꯤꯛ ꯃꯨꯚꯃꯦꯟꯒꯤ ꯑꯩꯈꯣꯏ ꯆꯥꯛꯈꯥꯎ ꯂꯦꯡꯕꯗꯣ ꯑꯗꯨꯒꯤ ꯁꯦꯝ ꯋꯦꯗ ꯂꯦꯡꯉꯛꯑꯅꯤ ꯑꯗꯨꯒ ꯕꯣꯗꯤ ꯇꯦꯝꯄꯔꯦꯆꯔ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯒꯨꯂꯤꯁꯦ ꯀꯥꯏꯊꯔꯛꯄ ꯇꯨꯝꯃꯛꯄꯗ ꯃꯇꯝ ꯀꯌꯥꯝ ꯆꯪꯉꯦꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯦꯡꯗꯣꯏꯅꯦꯕ ꯁꯤꯗ ꯖꯁ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯒꯨꯂꯤꯁꯦ ꯀꯥꯏꯊꯔꯒ ꯀꯌꯥꯝ ꯇꯨꯝꯃꯛꯄ ꯃꯇꯝꯗ ꯀꯌꯥꯝ ꯀꯨꯏ ꯆꯪꯒꯦꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯀꯌꯥꯝ ꯀꯨꯏ ꯆꯪꯒꯅꯤ ꯈꯣꯠꯀꯅꯤꯗꯣ ꯑꯗꯨ ꯌꯦꯡꯕꯩ ꯋꯥ ꯈꯛꯇꯪꯒꯤꯅꯦ ꯑꯗꯨꯗꯨꯅ ꯑꯉꯥꯡꯈꯩꯅ ꯁꯥꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯒꯤꯁꯦ ꯁꯤꯔꯞ ꯀꯩꯀꯩ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛꯈꯩꯁꯦ ꯑꯩꯈꯣꯏꯅ ꯂꯦꯕꯦꯂꯤꯡꯈꯩꯁꯦ ꯃꯣꯏꯅ ꯁꯥꯔꯤꯅꯦꯕ ꯁꯤꯗ ꯑꯦꯀꯣꯁ ꯑꯥꯏꯑꯣꯗꯤꯟ ꯁꯣꯂꯨꯁꯟ ꯀꯥꯏꯅ ꯂꯩꯔꯤꯁꯦ ꯁꯤꯗ ꯑꯉꯥꯡꯈꯩꯅ ꯁꯥꯔ ꯃꯣꯏ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯁꯕꯃꯤꯠ ꯇꯧꯔꯝꯕ ꯄꯣꯠꯅꯦꯕ ꯁꯤꯒꯤꯁꯦ ꯁꯤ ꯁꯥꯔꯝꯗꯥꯏꯁꯤꯗ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯐꯦꯛꯇꯔꯤꯗꯗꯤ ꯕꯣꯇꯜꯁꯦ ꯂꯣꯏꯅꯃꯛ ꯁ꯭ꯇꯦꯔꯥꯏꯜ ꯑꯣꯏꯗ ꯌꯥꯗꯕꯅꯤ나 ꯐꯖꯅ ꯆꯥꯝꯕ ꯈꯣꯠꯄ ꯇꯧꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯆꯥꯝꯕ ꯈꯣꯠꯄꯁꯤꯅ ꯁꯤꯒꯤ ꯃꯦꯆꯤꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯣꯇꯜ ꯋꯥशिꯡ ꯃꯦꯆꯤꯟ ꯍꯥꯏꯁꯦ ꯁꯤꯗ ꯇꯧꯗꯣꯏꯅꯦꯕ ꯁꯤꯗ ꯕꯣꯇꯜ ꯋꯥशिꯡ ꯃꯦꯆꯤꯟꯁꯦ ꯇꯧꯔꯅꯤ ꯇꯧꯔ ꯃꯇꯨꯡꯁꯤꯗ ꯁꯤꯗꯅ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯄꯣꯠꯇꯣ ꯁꯤꯗꯅ ꯑꯩꯈꯣꯏꯅ ꯕꯣꯇꯜꯗ ꯀꯃꯥꯏꯅ ꯍꯥꯞꯄꯛꯏꯗꯣ ꯕꯣꯇꯜ ꯐꯤꯂꯤꯡ ꯃꯦꯆꯤꯟꯁꯤꯗ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯒꯤ ꯁꯤꯒꯤꯁꯤꯅ ꯐ꯭ꯔꯥꯏꯕꯤꯂꯤꯇꯤ ꯇꯦꯁꯇꯔ ꯀꯧꯋꯦꯕ ꯁꯤꯒꯤꯁꯤꯅ ꯍꯥꯏꯕꯗꯤ ꯒꯨꯂꯤꯁꯦ ꯁꯄꯣꯁ ꯑꯩꯈꯣꯏ ꯃꯨꯝꯕꯥꯏꯗ ꯁꯥꯔꯦ ꯈꯜꯂꯣꯅꯦ ꯃꯨꯝꯕꯥꯏꯗ ꯁꯥꯕ ꯒꯨꯂꯤꯁꯦ ꯗꯤꯐ꯭ꯔꯦꯟ ꯄꯥꯔꯠꯁ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯈꯤꯗꯣꯏꯅꯦꯕ ꯃꯥ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯥꯏ ꯔꯣꯗꯇ ꯆꯠꯈꯤꯕ ꯌꯥꯏ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯄꯣꯔꯛꯄ ꯌꯥꯏ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯒꯨꯂꯤꯁꯦ ꯂꯦꯡ ꯈꯣꯠꯇꯧꯁꯤꯗ ꯀꯥꯏꯊꯔꯛꯄ ꯈꯣꯠꯊꯔꯛꯄ ꯌꯥꯎꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯀꯥꯏꯊꯔꯛꯄ ꯈꯣꯠꯊꯔꯛꯄ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯋꯦꯠꯇ ꯂꯣꯁ ꯈꯔ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯦꯆꯤꯟꯁꯤꯅ ꯇꯦꯁ ꯇꯧꯔ ꯌꯦꯡꯗꯣꯏꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏꯅ RPMꯁꯦ ꯑꯩꯈꯣꯏꯅ ꯁꯦꯠ ꯇꯧꯔꯅꯤ ꯁꯦꯠ ꯇꯧꯔꯒ ꯍꯥꯟꯅ ꯒꯨꯂꯤꯁꯦ ꯍꯥꯟꯅ ꯋꯦꯠ ꯑꯣꯟꯊꯣꯛꯑ ꯃꯇꯨꯡꯁꯤꯗ ꯃꯥꯏ RPM ꯁꯦꯠ ꯇꯧꯔ ꯃꯇꯨꯡꯁꯤꯗ ꯃꯥꯁꯦ ꯃꯤꯅꯤꯠ ꯑꯁꯨꯛ ꯎꯪꯍꯜꯂ ꯃꯇꯨꯡꯁꯤꯗ ꯐꯪꯉꯛꯄ ꯋꯦꯠꯇꯣ ꯑꯃꯨꯛ ꯀꯝꯄꯤꯌꯔ ꯇꯧꯅꯔꯀꯥꯟꯗ ꯃꯐꯣꯟꯗ ꯀꯌꯥꯝ ꯃꯥꯡꯒꯤ ꯒꯨꯂꯤꯁꯦ ꯍꯥꯏꯕꯗꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯗ ꯃꯥ ꯋꯦꯠ ꯀꯌꯥꯝ ꯂꯣꯁ ꯑꯣꯏꯅꯤ ꯑꯗꯨꯒꯨꯝꯕꯗꯨ ꯌꯦꯡꯅꯕꯩꯅꯦꯕ ꯁꯤꯒꯤꯁꯤꯅ ꯁꯨꯃꯥꯏꯅ ꯗꯤꯐ꯭ꯔꯦꯟ ꯃꯁꯤꯟꯁ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯤ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯒꯤꯁꯤꯅ ꯁꯣꯝꯒꯤꯁꯤꯅ ꯑꯦꯝꯄꯨꯜꯁ ꯑꯩꯈꯣꯏꯅ ꯑꯦꯝꯄꯨꯜꯁꯅ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯀꯥꯞꯅꯕ ꯑꯦꯝꯄꯜꯒ ꯃꯤꯅꯒ ꯍꯥꯏꯅꯕꯗꯣ ꯂꯦꯃꯦꯟꯅ ꯑꯗꯨꯒꯤ ꯑꯦꯝꯄꯨꯜ ꯐꯤꯂꯤꯡ ꯃꯦꯆꯤꯟ ꯁꯤꯗꯅ ꯑꯦꯝꯄꯨꯜꯁꯇꯣ ꯀꯃꯥꯏꯅ ꯐꯤꯜ ꯇꯧꯒꯅꯤ ꯑꯗꯨꯗ ꯇꯥꯛꯇꯣꯏꯅꯦꯕ ꯁꯤꯒꯤꯁꯤꯗ ꯁꯨꯃꯥꯏꯅ ꯁꯤꯗ ꯋꯦꯒꯤꯡ ꯃꯦꯆꯤꯟ ꯑꯗꯒꯤ ꯋꯥꯇꯔ ꯕꯥꯠ ꯁꯤꯅ ꯀꯦꯞꯁꯨꯜꯒꯤ ꯄꯟꯆꯤꯡ ꯃꯦꯆꯤꯟ ꯂꯩꯔꯦ ꯀꯦꯞꯁꯨꯜꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯣ ꯑꯁꯣꯝꯗꯁꯨ ꯂꯩꯕꯗꯤ ꯂꯦꯞ ꯑꯃꯁꯨ ꯂꯩ ꯂꯦꯞ 2-3ꯁꯨ ꯂꯩꯔꯤꯀꯣ ꯂꯩꯕꯕꯨꯗꯤ ꯁ꯭ꯇꯨꯗꯦꯟ ꯑꯃꯗ ꯆꯪꯕ ꯄꯣꯠꯆꯪ ꯈꯨꯗꯤꯡꯃꯛ ꯍꯥꯏꯗꯤ ꯂꯦꯞꯇ ꯊꯝꯒꯗꯕ ꯃꯦꯇꯔꯤꯌꯦꯜ ꯈꯨꯗꯤꯡꯃꯛ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯅꯤꯕ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯣꯏ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯍꯣꯏ ꯌꯥꯏ ꯂꯥꯏꯕ꯭ꯔꯦꯔꯤꯁꯦ ꯑꯩꯈꯣꯏꯁꯦ 24 ꯑꯋꯥꯔ ꯋꯥꯏꯐꯥꯏ ꯁꯥꯔꯚꯤꯁ ꯑꯗꯨꯝ ꯐꯪꯒꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯈꯔ ꯕꯦꯠꯁ ꯑꯃ ꯃꯣꯏꯁꯦ ꯍꯥꯟꯅꯒꯤꯕ ꯇꯥꯏꯃꯤꯡ ꯑꯣꯏꯕꯒꯤ ꯍꯥꯡꯉꯤ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯑꯗꯨꯝ ꯐꯦꯁꯤꯂꯤꯇꯤ ꯐꯖꯅ ꯐꯪꯒꯅꯤ ꯑꯩꯈꯣꯏꯁꯦ
ꯃꯐꯝꯁꯦ ꯌꯥꯝ ꯏꯪꯉꯤ ꯌꯥꯝꯁꯨ ꯏꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯏ-ꯂꯥꯏꯕ꯭ꯔꯦꯔꯤ ꯐꯦꯁꯤꯂꯤꯇꯤꯁꯨ ꯂꯩꯕꯗꯣ ꯏ-ꯂꯥꯏꯕ꯭ꯔꯦꯔꯤ ꯐꯦꯁꯤꯂꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤꯁꯦ ꯀꯩꯗꯧꯒꯦ ꯀꯥꯟꯁꯤꯗ ꯃꯈꯥꯗ ꯑꯩꯈꯣꯏ ꯂꯦꯞꯇꯣꯞ ꯂꯩ ꯂꯦꯞꯇꯣꯞ ꯀꯩꯗꯣ ꯄꯨꯈꯠꯂꯒ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯐꯪꯗꯕ ꯄꯣꯠ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯁ ꯇꯧꯅꯤꯡꯉꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯄꯥꯔꯁꯣꯅꯦꯂꯤ ꯁꯥꯇ꯭ꯔ ꯑꯃꯗ ꯂꯦꯞꯇꯣꯞ ꯏꯁꯨ ꯇꯧꯒꯅꯤꯕ ꯃꯣꯏꯅ ꯂꯣꯏꯔꯛꯄꯗ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯄꯤꯔꯝꯗꯣꯏꯕ ꯑꯗꯨꯒ ꯐ꯭ꯔꯤ ꯋꯥꯏꯐꯥꯏ ꯐꯪꯕ ꯃꯐꯝꯁꯤꯗ ꯃꯣꯏ ꯑꯗꯨꯝ ꯑꯦꯁꯦꯁ ꯇꯧꯔ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯅꯤꯕ ꯑꯗꯨꯝ ꯁꯝ ꯃꯈꯥ ꯇꯥꯕ ꯑꯁꯤꯒꯤ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯑꯦꯅꯥꯇꯣꯃꯤꯒ ꯐꯥꯔꯃꯥꯀꯣꯒꯅꯣꯁꯤꯒ ꯂꯦꯞ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯐꯥꯔꯃꯥꯀꯣꯒꯅꯣꯁꯤꯁꯨ ꯁꯤꯗ ꯂꯩ ꯐꯥꯔꯃꯥꯀꯣꯒꯅꯣꯁꯤꯒꯤ ꯇꯣꯉꯥꯟꯕ ꯂꯦꯞ ꯑꯃꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕꯀꯣ ꯑꯅꯤꯁꯤꯗ ꯍꯥꯏꯐꯦꯠ ꯈꯔ ꯄꯨꯟꯖꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯍ꯭ꯌꯨꯃꯦꯟ ꯑꯦꯅꯥꯇꯣꯃꯤꯒꯤ ꯂꯦꯞ ꯑꯣꯏꯗꯣꯏꯕ ꯁꯤꯒꯤ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞꯀꯁꯦ ꯁꯤꯁꯨ ꯗꯤꯖꯤꯇꯦꯜ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞꯁꯤꯁꯨ ꯑꯗꯨꯝ ꯑꯉꯥꯡꯈꯩꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤꯅ ꯊꯥꯏꯅ ꯇꯝꯃꯛꯄꯗꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯗꯧꯒꯦ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯔꯤꯐ꯭ꯂꯦꯛꯁꯟ ꯇꯧꯔꯒ ꯑꯦꯗꯖꯁ ꯇꯧꯊꯣꯛ ꯇꯧꯁꯤꯟ ꯌꯥꯝ ꯋꯥꯅꯒ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯌꯦꯡꯉꯤꯗꯅ ꯁꯤꯗꯗꯤ ꯑꯗꯨꯝ ꯏꯉꯥꯟ ꯉꯥꯟꯅ ꯑꯗꯨꯝ ꯖꯁ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯐꯤꯠ ꯇꯧꯔꯒ ꯁꯤꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯊꯝꯈ꯭ꯔꯤꯕ ꯁ꯭ꯂꯥꯏꯗꯇꯨꯁꯤ ꯑꯗꯨꯝ ꯊꯣꯛꯂꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯖꯅ ꯌꯦꯡꯕ ꯌꯥꯔꯗꯣꯏꯅꯦꯕ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯑꯦꯁꯦꯁ ꯇꯧꯖꯕ ꯌꯥꯔꯦꯕ ꯃꯣꯏꯅ ꯌꯦꯡꯅꯤꯡꯉꯤ ꯄꯣꯠꯇꯣ ꯁꯥꯔ ꯃꯐꯝꯁꯤꯗ ꯁ꯭ꯇꯨꯗꯦꯟꯁꯤꯡꯗ ꯀꯩꯅꯣ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯋꯤꯠ ꯊꯤꯑꯣꯔꯤ ꯋꯤꯠ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯑꯣꯏꯅ ꯆꯠꯄ꯭ꯔꯥ ꯀꯃꯥꯏꯅ ꯆꯠꯀꯦ ꯊꯤꯑꯣꯔꯤ ꯋꯤꯠ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯆꯠꯇꯣꯏꯅꯦ ꯑꯩꯈꯣꯏꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯈꯣꯏꯒꯤ ꯊꯤꯑꯣꯔꯤꯁꯦ ꯀ꯭ꯂꯥꯁꯁꯦ ꯄꯨꯡ 10ꯗꯩꯅ ꯄꯨꯡ 1 ꯐꯥꯎꯕ ꯊꯤꯑꯣꯔꯤ ꯀ꯭ꯂꯥꯁ ꯇꯧꯔꯅꯤꯕ ꯁꯤꯒꯤ ꯃꯇꯨꯡꯁꯤꯗ ꯑꯣꯖꯥꯒꯤ ꯃꯥꯒꯤ ꯂꯩꯍꯧꯕ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯃꯥꯅ ꯇꯧꯒꯗꯕ ꯄ꯭ꯔꯦꯛꯇꯤꯀꯦꯜꯗꯣ ꯑꯗꯨꯒꯤ ꯑꯣꯏꯅ ꯅꯣꯡꯃꯒꯤ ꯁꯕꯖꯦꯛ ꯋꯥꯏꯁ ꯈꯥꯏꯗꯣꯛꯑꯒ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯕ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯦ ꯄꯨꯡ 1:30ꯗꯩ ꯍꯧꯔꯅꯤ ꯑꯗꯨꯒ ꯀꯌꯥꯗ ꯂꯣꯏꯗꯣꯏꯅꯣꯁꯤꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯀꯩꯅꯣꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯃꯥꯏ ꯑꯁꯥꯡꯕꯒꯤ ꯃꯈꯥ ꯄꯣꯟꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍ꯭ꯌꯨꯃꯦꯟ ꯅꯔꯚꯁ ꯁꯤꯁꯇꯦꯝ ꯔꯤꯄ꯭ꯔꯗꯛꯇꯤꯚ ꯀꯩꯀꯩ ꯂꯣꯏꯅꯃꯛꯅ ꯍꯣꯏ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯗꯤ ꯃꯃꯨꯠ ꯇꯥꯅ ꯃꯆꯥ ꯈꯥꯏꯅ ꯚꯤꯖꯨꯋꯦꯜ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯃꯐꯝꯁꯤꯗ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯊꯝꯃꯦ ꯍꯥꯏꯔꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯂꯦꯞ ꯑꯁꯤꯗ ꯍꯣꯏ ꯑꯗꯩ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯔꯤꯂꯥꯏꯖꯦꯁꯟꯒꯤ ꯑꯉꯥꯡꯒꯤ ꯑꯣꯇꯣꯀ꯭ꯂꯦꯞꯁꯨ ꯂꯩꯀꯣ ꯑꯁꯣꯝ ꯅꯥꯀꯟ ꯉꯁꯥꯏ ꯍꯣꯠ ꯏꯌꯔ ꯑꯣꯚꯟ ꯂꯩꯍꯧꯔꯦꯗꯅ ꯑꯁꯤꯒꯤꯁꯤꯅ ꯑꯣꯇꯣꯀ꯭ꯂꯦꯞꯅꯦꯕ ꯑꯣꯇꯣꯀ꯭ꯂꯦꯞꯁꯤꯗꯅ ꯑꯩꯈꯣꯏꯅ ꯃꯣꯏ ꯁꯤꯠ ꯁ꯭ꯇꯦꯔꯤꯂꯥꯏꯖꯦꯁꯟ ꯇꯧꯅꯕ ꯍꯥꯏꯕꯗꯤ ꯊꯔꯃꯣ ꯍꯤꯠ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯕ ꯄꯣꯠꯈꯩꯁꯦ ꯍꯤꯠ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯕ ꯄꯣꯠꯈꯩꯁꯦ ꯁꯤꯗ ꯁ꯭ꯇꯦꯔꯤꯂꯥꯏꯖꯦꯁꯟ ꯇꯧꯒꯗꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯣꯇꯣꯀ꯭ꯂꯦꯞꯇꯨꯗꯅ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯍꯤꯠ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯗꯕ ꯄꯣꯠꯈꯩ ꯑꯣꯇꯣꯀ꯭ꯂꯦꯞꯇꯨꯗ ꯇꯧꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯗ ꯄꯤꯁꯟꯕꯗ ꯁꯧꯗꯣꯛꯇꯕ ꯄꯣꯠ ꯀꯩꯀꯩꯗꯨꯗꯤ ꯑꯣꯇꯣꯀ꯭ꯂꯦꯞꯇ ꯑꯗꯨꯝ ꯁꯣꯔꯤ ꯑꯣꯚꯟꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦꯗꯅ ꯑꯗꯨꯒ ꯁꯤꯒꯤ ꯑꯣꯇꯣꯀ꯭ꯂꯦꯞꯁꯤꯗꯅ ꯍꯤꯠ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯞꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯤꯗꯤ ꯗꯥꯏꯔꯦꯛ ꯑꯣꯚꯟꯗ ꯄꯤꯁꯜꯂꯨ ꯇꯥꯔꯗꯤ ꯃꯥꯁꯦ ꯆꯥꯛꯊꯣꯛꯄ ꯁꯧꯗꯣꯛꯄ ꯇꯧꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗ ꯍꯤꯠꯇ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯕ ꯄꯣꯠꯈꯩꯗꯨꯅ ꯃꯁꯤꯒꯤ ꯑꯣꯇꯣꯀ꯭ꯂꯦꯞꯁꯤꯗ ꯇꯧꯗꯣꯏꯕ ꯑꯗꯨ ꯉꯁꯥꯏ ꯑꯣꯚꯟꯒꯤꯗꯨꯗꯅ ꯍꯤꯠꯇ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯗꯕ ꯄꯣꯠꯈꯩꯗꯣ ꯑꯣꯚꯟꯗ ꯇꯧꯗꯣꯏꯕ ꯃꯐꯝꯁꯦ ꯁꯤꯁꯤꯅꯦ ꯁꯤꯒꯤ ꯍ꯭ꯌꯨꯃꯦꯟ ꯁ꯭ꯀꯦꯂꯦꯇꯟ ꯂꯩꯔꯦ ꯍ꯭ꯌꯨꯃꯦꯟ ꯑꯣꯔꯒꯥꯟꯁ ꯂꯩꯔꯦ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯗꯨꯝ ꯁꯤꯈꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯥꯁꯤꯎꯇꯤꯛꯁꯀꯤ ꯑꯦꯛꯁꯇ꯭ꯔꯦꯛꯁꯟ ꯄ꯭ꯔꯣꯁꯦꯁꯇ ꯌꯨꯁ ꯇꯧꯒꯗꯕ ꯒ꯭ꯂꯥꯁꯋꯦꯌꯔ ꯉꯥꯛꯇꯅꯤ ꯁꯤꯈꯩꯁꯤꯅ ꯑꯩꯈꯣꯏꯅ ꯑꯦꯛꯁꯇ꯭ꯔꯦꯛꯁꯟ ꯇꯧꯅꯤꯡꯉꯛꯄ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯕꯥꯁꯥꯀꯥ ꯅꯣꯃꯥꯡꯈꯥ ꯍꯥꯏꯔꯦ ꯈꯜꯂꯣꯅꯦ ꯅꯣꯃꯥꯡꯈꯥꯁꯤꯗꯒꯤ ꯃꯥꯒꯤ ꯗꯤꯀꯣꯛꯁꯟ ꯀꯩꯀꯩ ꯃꯥꯏ ꯃꯍꯤ ꯀꯩꯀꯩ ꯑꯦꯛꯇꯤቭ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯅꯤꯡꯕꯗꯣ ꯑꯗꯨꯗ ꯆꯪꯉꯛꯄ ꯒ꯭ꯂꯥꯁꯋꯦꯌꯔ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤ ꯁꯤꯒꯤꯁꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯕ꯭ꯂꯣꯛ ꯑꯃꯒ ꯂꯩꯔꯤꯕꯀꯣ ꯁꯣꯝ ꯅꯥꯀꯟꯒꯤꯅ ꯑꯩꯈꯣꯏꯒꯤ ꯕꯤ ꯕ꯭ꯂꯣꯛ ꯑꯣꯏꯗꯣꯏꯕ ꯁꯤꯗ ꯎꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯦ ꯍꯣꯏ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯂꯦꯐ ꯂꯩꯔꯤ ꯀ꯭ꯂꯥꯁꯔꯨꯝ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯃꯤꯅꯥꯔ ꯍꯣꯜꯁꯨ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯉꯁꯤꯁꯦ ꯅꯣꯡ ꯇꯥꯕꯅꯤꯅ ꯍꯥꯏꯐꯦꯠ ꯎꯠꯄꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯕꯤꯜꯗꯤꯡꯁꯤꯒꯤ ꯃꯈꯥꯗꯅꯦ ꯕꯤꯜꯗꯤꯡꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ JRꯒꯤ ꯑꯣꯏꯕ ꯍꯥꯔꯕꯦꯜ ꯒꯥꯔꯗꯦꯟ ꯑꯃꯁꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯁꯅꯦꯜ ꯄ꯭ꯂꯥꯟ ꯃꯌꯥꯝ ꯊꯥꯕ ꯍꯥꯔꯕꯦꯜ ꯒꯥꯔꯗꯦꯟ ꯑꯃꯁꯨ ꯂꯩ ꯑꯗꯣ ꯅꯣꯡ ꯇꯥꯕꯅꯤꯅ ꯇꯨꯔꯦꯜ ꯃꯄꯥꯟꯁꯦ ꯈꯤꯇꯪ ꯀꯨꯝꯗꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯉꯁꯤꯒꯤꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯦꯔꯦꯟꯁꯁꯤꯡꯅ ꯂꯤꯂꯣꯡ ꯕꯨꯂꯦꯇꯤꯟꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯒ JR ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯑꯃꯗꯤ ꯂꯤꯂꯣꯡ ꯕꯨꯂꯦꯇꯤꯟꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯂꯒ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ JR ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯑꯁꯤꯗ ꯁ꯭ꯇꯨꯗꯦꯟꯁꯤꯡꯅ ꯍꯥꯏꯕꯗꯤ 10-12 ꯂꯣꯏꯔꯕ ꯁ꯭ꯇꯨꯗꯦꯟꯁꯤꯡꯅ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟ ꯑꯁꯤꯗ ꯄꯦꯔꯥꯃꯦꯗꯤꯀꯦꯜ ꯐꯤꯜ ꯑꯁꯤꯗ ꯆꯠꯅꯤꯡꯕꯁꯤꯡꯅ ꯍꯥꯏꯕꯗꯤ ꯀꯦꯔꯤꯌꯔ ꯀꯥꯎꯟꯁꯤꯂꯤꯡꯒꯨꯝꯕꯗꯤ ꯂꯩꯕ꯭ꯔꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯑꯣꯏꯅ ꯀꯦꯔꯤꯌꯔ ꯀꯥꯎꯟꯁꯤꯂꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯥꯔꯠꯁꯤꯡ ꯇꯤꯝ ꯑꯃ ꯂꯩꯖꯔꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯦꯗꯃꯤꯁꯟ 12 ꯄꯥꯁ ꯇꯧꯔꯦꯅ ꯁ꯭ꯇꯨꯗꯦꯟꯁꯤꯡꯅ ꯂꯥꯛꯑꯒ ꯒꯥꯔꯖꯤꯌꯟꯅ ꯑꯃ ꯄꯥꯝꯕ ꯁ꯭ꯇꯨꯗꯦꯟꯗꯨꯅ ꯑꯃ ꯄꯥꯝꯃꯝꯕ ꯃꯥꯒ ꯆꯥꯅꯕ ꯁꯕꯖꯦꯛꯇꯣ ꯁ꯭ꯇꯨꯗꯦꯟꯗꯨꯅꯗꯤ ꯃꯉꯣꯟꯗ ꯄꯣꯇꯦꯟꯁꯤꯌꯜꯗꯤ ꯂꯩꯖꯔꯒ ꯒꯥꯔꯖꯤꯌꯟꯁꯤꯡꯅ ꯏꯟꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯕ ꯁꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯌꯥꯝ ꯊꯦꯡꯅꯖꯩ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯉꯥꯡꯁꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯂꯥꯛꯑꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯉꯥꯡꯗꯨꯅ ꯄꯥꯝꯃꯤꯗꯣ ꯍꯦꯛꯇ ꯒꯥꯔꯖꯤꯌꯟꯗꯨꯅ ꯇꯧꯍꯟꯗꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯥꯔꯠ ꯇꯤꯝꯗ ꯊꯥꯊꯔꯅꯤ ꯑꯦꯛꯁꯄꯥꯔꯠ ꯇꯤꯝꯅ ꯐꯖꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤ ꯕꯥꯏꯑꯣꯂꯣꯖꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯁꯕꯖꯦꯛꯅ ꯃꯥꯅ ꯍꯦꯟꯅ ꯍꯩꯅꯔꯤ ꯐꯤꯖꯤꯛꯁꯀꯤ ꯄꯣꯔꯁꯟ ꯈꯤꯇꯪ ꯍꯦꯟꯅ ꯍꯩꯅꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯉꯥꯡꯗꯨꯅ ꯔꯦडिꯑꯣ ꯏꯃꯦजिꯡ ꯇꯦꯛꯅꯣꯂꯣꯖꯤ RITꯗ ꯊꯥꯖꯤꯟꯕ ꯐꯤꯖꯤꯛꯁꯀꯤ ꯄꯣꯔꯁꯟꯁꯤꯃ ꯁꯨꯃꯥꯏ ꯍꯩꯅꯗꯔꯤ ꯀꯦꯃꯤꯁꯇ꯭रीꯒ ꯕꯥꯏꯑꯣꯂꯣꯖꯤꯒ ꯈꯔ ꯍꯩꯅꯩ ꯍꯥꯏꯔꯒꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯃꯤꯁꯇ꯭ꯔꯤ ꯕꯥꯏꯑꯣꯂꯣꯖꯤ ꯌꯥꯎꯕ ꯐꯤꯖꯤꯛꯁ ꯌꯥꯎꯗꯕ ꯀꯣꯔꯁ ꯗꯤꯄ꯭ꯂꯣꯃꯥꯒꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯤꯗ ꯊꯥꯖꯤꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯅ ꯂꯤꯂꯣꯡ ꯕꯨꯂꯦꯇꯤꯟ ꯇꯤꯝꯅ ꯑꯅꯧ ꯈꯨꯗꯣꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯄꯥꯎ ꯀꯌꯥ ꯄꯨꯖꯔꯛꯀꯦ ꯂꯤꯂꯣꯡ ꯕꯨꯂꯦꯇꯤꯟ ꯇꯤꯝꯕꯨ ꯉꯥꯏꯕꯤꯔꯝꯃꯨ ꯐꯣꯂꯣ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯁꯤꯟꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯃꯤꯟꯅꯍꯧꯁꯤ ꯍꯥꯏꯅꯁꯨ ꯂꯤꯂꯣꯡ ꯕꯨꯂꯦꯇꯤꯟ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ